Center na state asida yengliba mityeng sanariba divide and rule policy kudakta leptuna makoina sponsor Touraga Thadokliba Khutlai Paiba sing Laksillu haina Amawawagi president Kunjarani na Fongdurakli All Manipur Women's Voluntary Association Amawawa Safongkiba Kuntra Mangarak Suba Mapokkumun Tharam ngasi Imphal gi GM Holda Pangthoki Tharamadu da wangang laduna Kunjarani na Fongdokibada Manipur asi Kanglup Furuk Kayana Kundaba state amani Aigi haiba apikpa wakalonda thabak tawbagi mahutta state asigi chawkhatnanaba punna thabak tawminaba changi Thokliba irang asida center na state asida divide and rule policy sanariba asida state asigi lengak manungda lingjal manataba fibam leheningde amadi fammunabagi matam natte haiki amaromda lagliba ningol chakauba asidasu lamdam asigi nupiyoibi singna dakinada lamjel tanabagi wakalon thadoktuna asengba ningol chakaubagi saktam adu ohensi haina Kunjarani na makata ki Tharomaduda GM College of Arts ki hanegi principal Professor Dr. C.H. Silaramani Poirei Leimarol Meira Paibi Apunma Manipur ki President Soraisham Memcha Leimasu Sarukyaki. Lamdam Manipur sa Kanglup Puruk Mayamna Punna Daminaba Lamdamni Aduna Puruk Kanglup Singsina Aigi haiba Aigi Kanglup ki haiba wakalola si Thadokliba Ilamdam Manipur sida Daminariba Kudima Punna Hingminaba Punna Sakhaminasi Aduna Aigi haiba Kanglup wakalasi Thadokliba habasi Amobagi Aigedagi Norunani Sinzari 2023 May gi Ahumdagi Ilamdam Asida Khusengi Lan Thokdana Ilamdam Asi Khaibung Tananaba Panariba Saisida Ekoi Mayam Section Minasi Aduna Ngasi Ekoigi Manipur sida India government na yengiba India na sanariba divide and rule policy kudakta lepiu